ꯃꯪꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯔꯦꯕꯤꯀꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯤꯜꯚꯤꯌꯥꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯔꯦꯕꯤꯀꯥꯗ ꯇꯝꯃꯤ꯫ ꯔꯦꯕꯤꯀꯥꯅ, ꯅꯪꯗꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ? ꯑꯗꯨꯒꯤꯕꯨ ꯃꯪꯗꯅꯒ ꯋꯥꯒ ꯂꯣꯠꯇꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯤꯅꯦꯕ꯫ ꯁꯤꯜꯚꯤꯌꯥ, ꯑꯩ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ? ꯂꯩꯁꯥꯕꯤꯅ ꯁꯥꯅꯤꯡꯂꯤꯕ ꯄꯪꯅ ꯄꯪꯂꯤꯕ ꯅꯪ ꯑꯃꯕꯀꯣ? ꯑꯩꯗꯤ ꯄꯤꯛꯄꯅꯤꯅ ꯃꯤꯅ ꯎꯁꯤꯠꯄꯤꯔꯣꯏꯅ ꯂꯩꯁꯥꯕꯤ ꯁꯥꯅꯤꯡꯕꯩ ꯋꯥꯅꯤ꯫ ꯑꯩꯗꯤ ꯀꯨꯏꯔꯕꯅꯤ ꯆꯤꯡꯅꯕꯁꯦ꯫ ꯗꯥꯉꯥꯟꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦꯁꯦ꯫ ꯅꯪꯗꯤ ꯄꯪꯕꯅꯤꯅ ꯀꯩꯝꯇ ꯈꯪꯂꯝꯃꯣꯏ꯫ ꯍꯣꯁꯇꯦꯜꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯉꯥꯎꯅꯔꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒ ꯄ꯭ꯔꯄꯣꯁꯀ ꯇꯧꯔꯛꯏ꯫ ꯏꯁ, ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕ꯫ ꯁꯤꯜꯚꯤꯌꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛꯀꯁꯨ, ꯎꯪꯕꯅ ꯀꯥꯟꯅꯔꯣꯏꯌꯦ, ꯌꯥꯔꯦ ꯀꯣꯛꯈꯥꯏꯈ꯭ꯔꯣ꯫ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯤꯅꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯉꯥꯡꯗꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ꯫ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯊꯣꯛꯂꯛꯂꯕ ꯐꯥꯎꯕꯗ ꯁꯤꯜꯚꯤꯌꯥ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯜꯚꯤꯌꯥ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯉꯥꯟꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯦꯕꯤꯀꯥ, ꯂꯥꯛꯑꯣ, ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕ ꯎꯕꯗ ꯉꯔꯥꯡꯒꯤꯗꯨ ꯅꯤꯡꯁꯤꯡ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯉꯥꯟꯕꯗ ꯅꯣꯡꯈꯠꯂꯒ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯔꯦꯕꯤꯀꯥ, ꯁꯤꯜꯚꯤꯌꯥ, ꯅꯪ ꯃꯃꯥꯡꯗ ꯐꯝꯃꯣ꯫ ꯁꯤꯜꯚꯤꯌꯥ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯐꯝꯍꯜꯂꯤ꯫ ꯔꯦꯕꯤꯀꯥꯅ ꯃꯅꯤꯡꯗ ꯐꯝꯃꯤ꯫ ꯁꯤꯜꯚꯤꯌꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯂꯩ꯫ ꯉꯥꯟꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯁꯤꯜꯚꯤꯌꯥꯗ ꯌꯦꯡꯉꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯗꯣ ꯔꯦꯕꯤꯀꯥꯁꯨ ꯎꯏ꯫ ꯉꯥꯟꯕ, ꯋꯥ ꯉꯥꯡꯒꯟꯕ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯇꯕꯁꯦ ꯐꯕ꯭ꯔꯅꯤ ꯔꯦꯕꯤꯀꯥ? ꯔꯦꯕꯤꯀꯥꯁꯨ ꯁꯠ ꯈꯨꯝꯃꯤ꯫ ꯐꯠꯇꯕꯅꯤ ꯗꯥꯉꯥꯟꯕ꯫ ꯉꯥꯟꯕ ꯁꯤꯜꯚꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯉꯥꯡ, ꯀꯩꯅꯣ ꯋꯥꯒ ꯉꯥꯡꯗ꯭ꯔꯗꯤ? ꯁꯤꯜꯚꯤꯌꯥ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜꯁꯨ ꯌꯥꯝꯅ ꯂꯥꯞꯇꯕꯅꯤꯅ ꯃꯤꯅꯤꯠ 30ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯄ꯭ꯔꯞ ꯁ꯭ꯀꯨꯜꯗ ꯆꯪꯈꯤ꯫ ꯔꯦꯕꯤꯀꯥ, ꯗꯥꯉꯥꯟꯕ, ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯁꯣꯅꯣ ꯆꯨꯕꯅꯤ꯫ ꯑꯩꯒ ꯉꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯉꯥꯟꯕ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯟꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯒꯤ ꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯈꯟꯕꯗ ꯃꯀꯣꯛ ꯁꯥꯔꯦ꯫ ꯁꯣꯝꯗꯁꯨ ꯗꯦꯕꯤꯀꯥ ꯐꯣꯟ ꯃꯦꯠꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯟꯕꯗꯣ, ꯅꯨꯡꯁꯤ ꯈꯪꯗꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦꯗ꯫ ꯃꯅꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯃꯅꯝ ꯑꯗꯨꯅ, ꯀꯩꯗꯧꯔꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯗꯦꯕꯤꯀꯥꯅ ꯑꯃꯨꯛ, ꯏꯅꯝꯃ, ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯃꯣꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯃꯔꯝꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯤ ꯑꯝꯇ ꯅꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯀꯅꯥ ꯅꯩꯔꯨꯗꯣꯏꯕ? ꯉꯥꯟꯕ, ꯀꯔꯤꯒꯤ? ꯃꯅꯤꯄꯨꯔ ꯌꯧꯈꯤꯕꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯐꯣꯟ ꯇꯧꯔꯁꯨ ꯋꯥꯔꯤꯒ ꯐꯖꯅ ꯁꯥꯕꯤꯔꯛꯇꯦ꯫ ꯑꯗꯨꯗꯤ ꯃꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯁ ꯅꯠꯇꯦ ꯏꯅꯝꯃ, ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯈꯪꯗꯦ, ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯨꯄꯤ ꯂꯩꯕꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯍꯦꯔꯥ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯉꯥꯟꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯈꯜꯂꯤꯅꯤꯅꯦ꯫ ꯗꯦꯕꯤꯀꯥꯅ, ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯦ, ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯟꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ꯫ ꯈꯪꯗꯦꯗ, ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗ꯭ꯔꯦ꯫ ꯏꯅꯝꯃ, ꯑꯩ ꯉꯥꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯣ꯫ ꯃꯅꯝ ꯑꯗꯨꯅ ꯑꯃꯨꯛ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ, ꯃꯤꯅ ꯍꯥꯟꯈ꯭ꯔꯒ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯄꯅꯤ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒꯅꯦ ꯂꯥꯁꯇ ꯂꯩꯖꯍꯧꯖꯅꯤ꯫ ꯗꯦꯕꯤꯀꯥ, ꯑꯁ ꯌꯥꯝ ꯍꯥꯏꯖꯜꯂꯛꯀꯅꯨꯗ꯫ ꯁꯣꯝꯗꯁꯨ ꯂꯩꯃ ꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯀꯣꯛꯇꯣ ꯉꯥꯎꯕ ꯐꯔꯕꯣ? ꯊꯧꯕ, ꯏꯃꯥ, ꯈꯔ ꯐꯔꯦ꯫ ꯗꯥꯆꯧꯗꯨꯕꯨ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ? ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯦ, ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯅ ꯂꯩꯍꯧꯕꯅꯤ꯫ ꯕꯕꯥꯗꯤ ꯈꯪꯈ꯭ꯔꯕꯣ? ꯈꯪꯍꯟꯗ꯭ꯔꯦ꯫ ꯀꯔꯤ ꯗꯥꯎꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ꯫ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯆꯠꯄ ꯌꯥꯔꯅꯤ꯫ ꯌꯥꯗꯦ, ꯅꯪꯒꯤ ꯗꯥꯆꯧꯅꯅꯦ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ꯫
ꯅꯁꯥꯗꯣ ꯐꯖꯅ ꯀꯟꯈꯠꯂꯒ ꯆꯠꯂꯨ ꯉꯁꯤ ꯏꯆꯥ ꯑꯅꯤ ꯂꯩꯔꯝꯕꯒꯤ ꯏꯃꯥꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯅꯆꯜꯒꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯇꯝꯗꯕꯃꯈꯩ ꯊꯕꯛ ꯁꯨꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯏꯃꯥꯁꯨ ꯎꯔꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦꯅꯦ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯆꯪꯉꯛꯏ ꯃꯔꯨꯞꯀꯗꯣ ꯍꯟꯗꯛꯇꯤ ꯍꯥꯟꯅ ꯄꯤꯕꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯍꯧꯕꯅꯤ ꯃꯌꯥꯝꯗꯤ ꯀꯔꯤ ꯍꯥꯏꯅꯍꯧꯋꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯂꯣꯏꯅ ꯌꯥꯅꯍꯧꯔꯦ ꯐꯔꯦ ꯐꯔꯦ ꯍꯣꯁꯇꯦꯜꯗꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯒꯦ ꯏꯃꯥ ꯊꯧꯕ ꯅꯪꯗꯤ ꯅꯀꯣꯛꯇꯣ ꯈꯔ ꯐꯔꯕ ꯐꯔꯦ ꯗꯥꯆꯧ ꯑꯗꯣ ꯕꯕꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯊꯣꯏꯕꯤꯗꯣ ꯑꯁꯦꯡꯕꯒꯤ ꯏꯇꯩꯃ ꯑꯣꯏꯔꯁꯤꯕ ꯆꯤꯡꯂꯦꯟ ꯃꯃꯥ ꯂꯩꯕꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯖꯩ ꯂꯩꯃ ꯇꯟꯖꯥꯗꯤ ꯊꯧꯕ ꯅꯪꯁꯨꯕ ꯊꯧꯕꯅ ꯑꯃꯨꯛ 이때이마가이도 레라디 이마수 타박크라 꼼라니 ꯑꯗꯨꯒꯤ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯏꯪꯁꯨ ꯇꯞꯄꯤ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯗꯕ ꯃꯔꯨꯑꯣꯏꯅ ꯆꯥꯎꯕꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯕ ꯂꯩꯃ ꯆꯥꯎꯕꯗꯤ ꯆꯤꯊꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝ ꯑꯃ ꯈꯪꯍꯧꯕ ꯏꯃꯥꯈꯣꯏꯅꯁꯨ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯂꯕꯁꯨ ꯆꯥꯎꯕꯒꯤꯗꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯕꯅꯤꯅ ꯋꯥꯕꯤꯗꯦꯗ ꯊꯧꯕ 이마 시바 ꯀꯥꯏꯗꯣ ꯄꯜꯂꯛꯀꯅꯨꯀꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯍꯣꯏ ꯆꯥꯎꯕꯒꯤꯗꯤ ꯃꯕꯨꯡ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯣꯏ ꯃꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯑꯩꯅ ꯁꯤꯟꯊꯍꯜꯂꯣꯏ ꯆꯤꯡꯂꯦꯟ ꯅꯪꯇꯅꯤꯍꯦ ꯏꯆꯜꯒꯤꯗꯤ ꯃꯕꯨꯡ ꯑꯩꯁꯨ ꯂꯩꯔꯤ ꯀꯩꯅꯣ ꯊꯧꯕꯅ ꯗꯥꯆꯧꯗꯤ ꯍꯌꯦꯡ ꯅꯨꯄꯤꯅ ꯉꯝꯈꯤꯗꯅ ꯆꯥꯎꯕꯗ ꯑꯃꯨꯛ ꯊꯤꯅ ꯇꯧꯕꯤꯅꯤ ꯑꯗꯨꯅ ꯆꯥꯎꯕꯗꯤ ꯑꯩꯒ ꯂꯩꯗꯣꯏꯅꯤ 이마가 바바가나 다저가 ꯆꯤꯡꯂꯦꯟꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜꯁꯦ ꯍꯧꯔꯦꯕ ꯅꯨꯄꯤꯒ ꯊꯤꯔꯕꯗꯤ ꯆꯥꯎꯕꯁꯦ ꯆꯔꯥꯒ ꯍꯦꯜꯂꯒ ꯂꯩꯗꯣꯏ ꯃꯥꯜꯂꯤꯀꯣ ꯂꯩꯃ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯇꯣꯉꯥꯟꯅꯒ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯣꯏ ꯏꯃꯥꯝꯆꯥ ꯄꯨꯂꯞ ꯃꯧ ꯂꯥꯛꯑꯕꯁꯨ ꯅꯨꯡꯁꯤꯅꯅ ꯄꯨꯂꯞ ꯂꯩꯒꯗꯕꯅꯤ ꯆꯤꯡꯂꯦꯟ ꯅꯪ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯁꯇꯦꯜ ꯆꯠꯄꯗꯣ ꯃꯆꯤꯜꯗꯨꯒꯅꯦ ꯅꯪꯉꯣꯟꯗ ꯍꯣꯔꯦꯟ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯐꯖꯅ ꯍꯥꯏꯔꯝꯃꯨꯀꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯍꯟꯃꯤꯟꯅꯔꯛꯏ ꯇꯨꯡꯗꯁꯨ ꯕꯣꯏꯅꯥꯎꯈꯣꯏ ꯏꯟꯅꯔꯛꯏ ꯁꯤꯜꯚꯤꯌꯥ ꯔꯦꯕꯤꯀꯥ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯗꯥꯉꯥꯟꯕꯅ ꯑꯩ ꯍꯣꯁꯇꯦꯜꯗꯒꯤ ꯇꯥꯟꯊꯣꯛꯇꯅ ꯑꯃꯨꯛ ꯔꯦꯕꯤꯀꯥ ꯑꯦ ꯀꯩꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯗꯦꯅ ꯑꯗꯣ ꯅꯪ ꯗꯥꯉꯥꯟꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯗ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯂꯛꯀꯅꯨ ꯑꯩ ꯑꯟꯁꯔ ꯄꯤꯕ ꯉꯝꯃꯣꯏ ꯑꯁ ꯂꯣꯏꯔꯦ ꯅꯨꯡꯁꯤꯔꯒꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯅꯨꯡꯁꯤꯗꯦ ꯁꯤꯕꯨ ꯍꯥꯏꯕ ꯉꯝꯗꯕ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯕ ꯀꯣꯏꯁꯟꯅꯦ ꯅꯪꯒꯤꯗꯣ ꯀꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟꯅꯣꯅꯦ ꯕꯣꯏꯅꯥꯎꯅ ꯍꯪꯂꯛꯏ ꯁꯤꯜꯚꯤꯌꯥ ꯑꯣꯟꯊꯣꯔꯛꯂꯒ ꯌꯥꯝ ꯂꯨꯈ꯭ꯔꯖꯥꯅꯤ ꯀꯥꯛꯄꯤ ꯀꯌꯥꯝ ꯂꯨꯒꯦꯕ ꯑꯩ ꯑꯟꯁꯔꯗꯣ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯈꯪꯉꯣꯏꯌꯦ ꯊꯨꯟꯁꯨꯡꯕꯧ ꯀꯥꯛꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯛꯁꯤꯜꯂꯛꯀꯅꯣ ꯑꯗꯣ ꯅꯍꯥꯟꯒꯤ ꯑꯥꯔꯅꯣꯜ ꯃꯥꯟꯕꯗꯣ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯤꯒꯦ ꯅꯍꯥꯟꯒꯤꯗꯣ ꯃꯥꯅ ꯃꯁꯥ ꯈꯔ ꯐꯕꯗꯨꯗ ꯊꯥꯕꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤꯕ ꯁꯤꯜꯚꯤꯌꯥ ꯅꯣꯛꯂꯒ ꯅꯌꯥꯡ ꯈꯨꯀꯪꯗꯨꯒ ꯙꯞꯀꯗꯤ ꯑꯥꯔꯅꯣꯜꯅꯤꯅꯦ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯅꯕꯥꯅꯤꯁꯤꯕꯨ ꯎꯅꯕ ꯌꯥꯗꯦ ꯎꯆꯤꯒ ꯍꯧꯗꯣꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯕꯣꯏꯅꯥꯎ ꯅꯣꯏ ꯎꯆꯤꯁꯦ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯠꯇꯦ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯎꯆꯤꯅꯅꯦ ꯍꯧꯗꯣꯡ ꯂꯥꯛꯅꯕꯤꯕꯗꯣ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕꯤꯌꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯗꯣ ꯈꯔ ꯌꯦꯡꯉꯨꯅꯦ ꯍꯧꯗꯣꯡꯅ ꯎꯆꯤꯗꯣ ꯐꯥꯔ ꯐꯥꯔ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯈꯪꯖꯤꯜꯂꯨꯅꯦ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯥꯏ ꯁꯛꯊꯤꯕ ꯁ꯭ꯀꯨꯜ ꯁꯨꯇꯤꯗꯣ ꯊꯥꯔꯗꯤꯅꯦ ꯅꯌꯨꯝꯂꯣꯝꯗ ꯆꯨꯝꯅ ꯆꯠꯈꯣ ꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯣ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯅꯪꯅ ꯃꯊꯥ ꯁꯥꯔꯒ ꯑꯩꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯩ ꯇꯥꯏꯅꯗꯣꯏꯕ ꯑꯣ ꯉꯁꯤ ꯈꯨꯄꯥꯛ ꯆꯥꯕ ꯃꯤ ꯁꯣꯏ ꯌꯥꯎꯔꯅꯤꯁꯦ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯗꯤ ꯚꯥꯏꯂꯤꯟ ꯈꯣꯡꯉꯒ ꯂꯩꯗꯧꯔꯤꯍꯦ ꯅꯪ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯟꯗꯧ ꯂꯩꯇꯦ ꯑꯩꯗꯤ
ꯁꯤꯜꯕꯤꯌꯥ ꯁꯥꯎꯅꯤꯡꯃꯟꯗꯅ ꯕꯣꯏꯅꯥꯎꯕꯨ ꯏꯟꯊꯨꯏ꯫ ꯕꯣꯏꯅꯥꯎꯅ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯃꯈꯨꯠꯇꯨꯅ ꯁꯤꯜꯕꯤꯌꯥꯗ ꯂꯥꯝꯒꯦ ꯇꯧꯔꯛꯏ꯫ ꯁꯤꯜꯕꯤꯌꯥꯅ ꯕꯣꯏꯅꯥꯎꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯏꯟꯊꯣꯛꯏ꯫ ꯍꯦ, ꯑꯩ ꯏꯁꯥꯗꯅꯦ ꯇꯞ ꯇꯞ ꯄꯥꯏꯔꯛꯀꯅꯣ꯫ ꯁꯤꯜꯕꯤꯌꯥ ꯔꯦꯕꯤꯀꯥꯒ ꯀꯟꯅ ꯆꯠꯈꯠꯈꯤ꯫ ꯕꯣꯏꯅꯥꯎ, ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤꯁꯤꯅ ꯅꯩꯔꯒ ꯊꯝꯕꯤꯔꯝꯃꯤꯅꯦ ꯅꯪꯅ ꯙꯞꯀ ꯇꯧꯔꯤꯉꯩꯗ꯫ ꯑꯀꯥꯁ, ꯍꯍ, ꯎꯆꯤꯅ ꯍꯧꯗꯣꯡꯁꯦ ꯐꯖꯅ ꯂꯥꯛꯅꯕꯤꯔꯝꯃꯤꯍꯦ꯫ ꯕꯣꯏꯅꯥꯎ ꯁꯤꯜꯕꯤꯌꯥꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯤ꯫ ꯅꯕꯥꯅꯤꯁꯨ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯣ꯫ ꯅꯣꯏꯅꯤꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯑꯩꯕꯨ ꯏꯟꯊꯨꯔꯝꯂꯒ ꯅꯣꯏꯅ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦꯕ꯫ ꯅꯕꯥꯅꯤꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯗꯤ ꯐꯨꯕ ꯌꯥꯏꯅ꯫ ꯑꯀꯥꯁ, ꯑꯩ ꯅꯨꯄꯤ ꯐꯨꯕꯒ ꯉꯝꯖꯔꯣꯏꯀꯣ꯫ ꯅꯨꯄꯤꯗ ꯁꯣꯛꯄ ꯍꯥꯏꯕꯁꯦ ꯀꯦꯁ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯣꯁꯇꯦꯜ ꯌꯧꯔꯛꯂꯦ꯫ ꯆꯤꯡꯂꯦꯟꯒ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯗꯥꯆꯧ, ꯉꯔꯥꯡ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯆꯤꯡꯂꯦꯟ, ꯉꯁꯤ ꯂꯥꯛꯑꯁꯤꯗꯤ ꯉꯔꯥꯡꯗꯣ ꯗꯥꯝꯆꯥꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕ, ꯑꯗꯨꯅ ꯂꯥꯛꯄꯗ ꯐꯔꯛ ꯇꯥꯔꯕ꯫ ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯁꯥꯎꯔꯅꯨꯁꯦ꯫ ꯗꯥꯝꯆꯥꯗꯤ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯂꯥꯏꯍꯧ ꯇꯧꯕꯅꯦ, ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ꯫ ꯁꯤꯜꯕꯤꯌꯥ ꯃꯕꯨꯡꯗ ꯀꯦꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯅꯣꯏꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯆꯠꯂꯣ, ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯆꯜ ꯊꯣꯏꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯁꯥꯎꯅꯨꯕꯁꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯇꯧ ꯁꯤꯜꯕꯤꯌꯥꯅ ꯃꯕꯨꯡꯗ ꯀꯦꯖꯕ ꯑꯗꯨ ꯎꯔꯒ ꯉꯥꯟꯕꯗꯤ ꯁꯤꯜꯕꯤꯌꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯁꯤꯜꯕꯤꯌꯥꯅ ꯃꯕꯨꯡꯗ ꯉꯥꯡꯕ ꯁꯛꯄꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯂꯦꯟ ꯂꯨꯄꯥ 500 ꯁꯤꯜꯕꯤꯌꯥꯗ ꯄꯤ꯫ ꯁꯦ, ꯁꯤꯅꯅꯦ ꯅꯪꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯣ ꯂꯩꯔꯣ꯫ ꯐꯤꯁꯀ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯝꯃꯕꯅꯤ꯫ ꯗꯥꯆꯧꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯗꯥꯆꯧ, ꯀꯩꯅꯣꯝꯇ꯫ ꯀꯩꯅꯣ? ꯍꯥꯏꯔꯣꯅꯦ꯫ ꯁꯤꯜꯕꯤꯌꯥ ꯇꯞꯅ, ꯗꯥꯆꯧ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯝꯃ ꯂꯩꯍꯜꯂꯁꯦ꯫ ꯇꯨ, ꯔꯦꯕꯤꯀꯥ ꯍꯣꯏꯒꯤꯗꯤ ꯃꯅꯝꯃ ꯂꯩ ꯍꯥꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯝꯇ ꯂꯩꯇꯦ꯫ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯤꯗꯤꯕ, ꯂꯩꯍꯜꯂꯗꯣꯏꯅꯤ꯫ ꯗꯥꯆꯧ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯁꯤꯜꯕꯤꯌꯥ ꯃꯕꯨꯡꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯉꯥꯟꯕꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯜꯕꯤꯌꯥ ꯈꯪꯏ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯉꯥꯟꯕ, ꯑꯉꯥꯡ꯫ ꯁꯤꯜꯕꯤꯌꯥ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯉꯥꯟꯕ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ ꯈꯔ ꯇꯞꯂꯞꯅ ꯁꯤꯜꯕꯤꯌꯥꯒꯤ ꯃꯥꯏ ꯃꯌꯥ ꯅꯛꯅ I feel I'm alive only for you. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯁꯨ ꯆꯪꯈ꯭ꯔꯦ꯫ ꯁꯤꯜꯕꯤꯌꯥ ꯑꯃꯨꯛꯁꯨ ꯇꯔꯪ ꯃꯥꯂꯪꯗ ꯂꯩꯈ꯭ꯔꯦ꯫ ꯔꯦꯕꯤꯀꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯣꯏ, ꯂꯥꯛꯑꯣ, ꯆꯪꯉꯁꯤꯅꯦ꯫ ꯁꯤꯜꯕꯤꯌꯥ, ꯍꯥ, ꯆꯪꯉꯁꯦ꯫ ꯗꯥ ꯉꯥꯟꯕꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯍꯥ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯔꯦꯕꯤꯀꯥ ꯁꯤꯜꯕꯤꯌꯥꯒꯤ ꯃꯀꯣꯛꯇ ꯈꯨꯄꯥꯛꯅ ꯇꯞꯅ ꯊꯥꯔꯒ ꯈꯪꯖꯔꯤ ꯏꯕꯦꯝꯃ, ꯂꯣꯠꯇ꯭ꯔꯁꯨ ꯌꯥꯔꯦ꯫ ꯊꯥ 2-3ꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕ ꯁꯤꯜꯕꯤꯌꯥꯒꯤ ꯄꯥꯎꯈꯨꯝ ꯅꯣꯡꯃꯗꯤ ꯄꯤꯔꯛꯈꯤꯅꯤ ꯈꯟꯅ ꯁꯤꯜꯕꯤꯌꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯆꯤꯡꯂꯦꯟ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯂꯨꯍꯣꯡꯕꯗ ꯇꯥꯈꯤ꯫ ꯂꯩꯃ, ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯣ꯫ ꯅꯪꯒꯤ ꯗꯥꯆꯧꯁꯨ ꯑꯝꯇ ꯀꯧꯔꯣ꯫ ꯊꯧꯕ ꯐꯛꯂꯥꯡꯁꯨꯅꯨ ꯍꯥꯏꯔꯝꯕ ꯑꯗꯨ ꯊꯝꯂꯒ ꯆꯤꯡꯂꯦꯟ ꯀꯧꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ꯫ ꯊꯧꯕ, ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯃꯥ? ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯇꯧꯁꯤꯜꯂꯦ꯫ ꯑꯁ, ꯇꯜꯂꯤꯍꯦ꯫ ꯉꯥ ꯑꯇꯥꯎꯕꯁꯨ ꯌꯥꯎꯔꯤꯅꯦ ꯅꯪꯕꯣ꯫ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯆꯥꯕꯗꯤ ꯀꯟꯈ꯭ꯔꯕ꯫ ꯁꯅꯥꯍꯜ ꯆꯥꯛ ꯆꯥꯈꯣꯝ 1-2 ꯍꯨꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯏ꯫ ꯆꯤꯡꯂꯦꯟꯅ ꯕꯕꯥ, ꯀꯩꯅꯣ ꯆꯥꯛꯇꯨꯕꯨ ꯈꯤꯇꯪ ꯆꯥꯔꯤꯗꯨꯕꯣ?
ꯊꯧꯕꯅ ꯑꯃꯨꯛ ꯕꯕꯥꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯆꯥꯁꯤꯟꯒꯦ ꯂꯩꯇꯦ ꯗꯥꯆꯧ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯈꯔ ꯀꯟꯈꯠꯅꯕ ꯁꯤꯗꯩꯗꯤ ꯅꯃꯧꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯅꯥꯍꯜ ꯆꯥꯎꯕꯗꯤ ꯂꯥꯛꯑꯔꯣꯏꯅꯦ ꯃꯥꯁꯨ ꯌꯥꯎꯖꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯊꯧꯕ ꯀꯥꯏꯗꯩ ꯃꯥꯗꯤ ꯗꯥꯆꯧ ꯂꯨꯍꯣꯡꯒꯅꯤ ꯇꯥꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯍꯧꯔꯕꯅꯤ ꯗꯥꯆꯧꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯦꯛꯖꯥꯝ ꯇꯥꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯅꯣꯡꯃ ꯅꯧꯕ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯁꯣꯝꯗꯁꯨ ꯗꯦꯕꯤꯀꯥ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤ ꯃꯅꯝꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ ꯃꯅꯝꯃ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯗꯦꯕꯤꯀꯥꯅ ꯑꯃꯨꯛ ꯏꯅꯝꯃ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯒꯅꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯅꯝꯃ ꯀꯥꯏꯅꯒꯅꯦ ꯀꯞꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁ ꯅꯆꯜ ꯇꯧꯈꯥꯏꯔꯛꯀꯦ ꯌꯦꯡꯉꯨꯗ ꯅꯪꯕꯨ ꯉꯥꯟꯕꯒ ꯎꯅꯔꯕꯣ ꯎꯅꯗ꯭ꯔꯤꯗ ꯃꯌꯨꯝꯗ ꯍꯌꯦꯡ ꯆꯠꯂꯨꯗꯣꯏꯅꯦ ꯅꯪ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯈꯪꯍꯟꯈ꯭ꯔꯕꯣ ꯈꯪꯍꯟꯗ꯭ꯔꯤ ꯍꯌꯦꯡ ꯁꯟꯗꯦꯅꯤꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯂꯒꯦ ꯇꯧꯕꯅꯤ ꯃꯅꯝ ꯑꯗꯨꯅ ꯏꯁ ꯔꯣꯃꯥꯟꯁꯇꯤ ꯅꯪꯁꯨ ꯗꯦꯕꯤꯀꯥꯅ ꯑꯃꯨꯛ ꯌꯥꯕꯅꯦ ꯑꯗꯨꯝ ꯉꯥꯏꯈꯣ ꯉꯥꯟꯕꯒꯤ ꯄꯨꯛꯅꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯀꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯥꯛꯄ ꯐꯣꯔꯃꯨꯂꯥꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯄꯥꯟꯕ ꯍꯧꯔꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯣꯀꯦ ꯏꯅꯝꯃ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯏꯅꯝꯃ ꯊꯝꯃꯦ ꯗꯦꯕꯤꯀꯥ ꯃꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯖꯩ ꯍꯌꯦꯡꯗꯤ ꯉꯥꯟꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯖꯔꯅꯤ ꯈꯟꯅ ꯅꯦꯛꯁ ꯗꯦ ꯗꯦꯕꯤꯀꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯐꯖꯅ ꯀꯦꯊꯔꯤ ꯕ꯭ꯂꯦꯛ ꯇꯤ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ ꯈꯨꯔꯨ ꯈꯤꯇꯪ ꯁꯦꯒꯥꯏꯕꯤ ꯖꯤꯟꯁ ꯑꯃ ꯕ꯭ꯂꯦꯛ ꯁꯨꯁ ꯉꯥꯡꯂꯩꯅꯕ ꯁꯝꯂꯥꯡ ꯑꯗꯣ ꯀꯔꯂꯤ ꯈꯤꯇꯪ ꯇꯧꯏ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯗ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯀꯨꯝꯊꯔꯛꯏ ꯁꯨꯃꯥꯡꯗ ꯃꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯕ ꯇꯞꯇꯥꯒꯤ ꯀꯦꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ ꯗꯦꯕꯤꯀꯥꯅ ꯃꯃꯥ ꯀꯩꯅꯣ ꯅꯌꯥ ꯅꯨꯄꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯠꯇꯣꯔꯤꯕ ꯅꯨꯄꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯄꯁꯦ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ ꯌꯥꯏ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯀꯝꯗꯧꯒꯦ ꯃꯁꯛ ꯍꯥꯏꯔꯦ ꯗꯃꯥꯗ ꯐꯖꯔꯦ ꯂꯥꯏꯔꯤꯛꯁꯨ ꯗꯃꯥꯗ ꯍꯩꯔꯦ ꯄ꯭ꯔꯣꯄꯔꯇꯤ ꯍꯥꯏꯔ ꯗꯃꯥꯗ ꯂꯩ ꯍꯥꯏ ꯑꯐꯕ ꯃꯤ ꯍꯥꯏꯁꯤꯗꯤꯅꯦ ꯆꯦꯠꯅ ꯄꯥꯏꯁꯤꯟꯒꯗꯕꯅꯤ ꯅꯥꯟꯊꯣꯛꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯅꯆꯥ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨꯗ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯉꯥꯟꯕ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡ ꯃꯇꯥꯏ ꯑꯣꯏꯔꯞ ꯈꯥꯝꯂꯒ ꯉꯥꯟꯕꯕꯨ ꯀꯧꯔꯛꯏ ꯉꯥꯟꯕꯣ ꯉꯥꯟꯕꯁꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯗꯦꯕꯤꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯗꯦꯕꯤꯀꯥ ꯆꯦꯟꯁꯤꯜꯂꯒ ꯉꯥꯟꯕꯗ ꯀꯣꯟꯁꯤꯜꯂꯤ ꯍꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤꯅ ꯂꯣꯏꯅ ꯎꯕ ꯇꯥꯔꯦꯅꯦ ꯗꯦꯕꯤꯀꯥ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯏꯕ ꯉꯛꯄ꯭ꯔꯥ ꯉꯛꯇ꯭ꯔꯗꯤ ꯅꯪꯕꯨ ꯗꯦꯜꯂꯤꯗ ꯃꯌꯥꯡꯗ ꯅꯌꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯍꯧꯗꯥꯏꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯅꯌꯨꯝꯅꯤ ꯀꯥꯏꯅ ꯁꯤꯗ ꯁꯨꯝ ꯂꯦꯞꯍꯜꯂꯒꯦ ꯍꯥꯏꯔꯣ ꯑꯦ ꯀꯥꯎꯏꯅꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯦ ꯂꯥꯞꯇꯛꯅ ꯁꯦꯂꯤꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯎꯔꯝꯃꯤ ꯃꯈꯨꯠꯇꯨꯅ ꯊꯕꯥꯛꯇ ꯊꯝꯂꯒ ꯏꯁ ꯍꯦꯛꯇ ꯀꯣꯜꯂꯤꯃꯤ ꯅꯨꯄꯥꯗꯨꯕꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯑꯩ ꯐꯣꯡꯅꯣꯡꯇ ꯗꯥꯉꯥꯟꯕꯒꯤ ꯈꯨꯗꯥꯡꯗꯨꯐꯥꯎ ꯄꯥꯏꯕ ꯐꯪꯗ꯭ꯔꯤ ꯃꯥꯗꯤ ꯍꯦꯛꯇꯒ ꯀꯣꯜꯂꯤꯃꯤ ꯃꯥꯔꯇꯤꯅꯥ ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯊꯣꯡꯖꯤꯜꯗꯨꯗ ꯀꯅꯥꯅꯣ ꯀꯣꯜꯂꯤ ꯀꯥꯏꯅ ꯇꯧꯔꯤꯗꯨꯅ ꯍꯣ ꯏꯪꯂꯤꯁ ꯐꯤल्मꯒꯤꯅꯦ ꯍꯦꯔꯣꯏꯟ ꯑꯃ ꯂꯥꯛꯑꯒ ꯗꯥꯉꯥꯟꯕꯗ ꯀꯣꯜꯂꯤꯕ ꯑꯦ ꯀꯩ ꯐꯤल्मꯗ ꯌꯥꯎꯕ ꯍꯦꯔꯣꯏꯟ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯅꯦ ꯐꯣꯔꯦꯅꯔ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯗꯥꯉꯥꯟꯕꯒ ꯆꯪꯈꯤꯕꯅꯤ ꯃꯥꯔꯇꯤꯅꯥꯅ ꯑꯣ ꯗꯥꯉꯥꯟꯕꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯗꯦꯜꯂꯤꯗꯒ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯔꯝꯅꯤ ꯑꯁ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯗꯕꯅꯦ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯃꯃꯤꯗ ꯉꯥꯎꯔꯒ ꯂꯩꯌꯣ ꯗꯥꯉꯥꯟꯕꯒ ꯁꯤꯜꯚꯤꯌꯥꯒꯁꯨ ꯀꯣꯏꯅꯩꯌꯦꯅ ꯃꯤꯅ ꯍꯥꯏꯅꯕꯅꯤ ꯁꯦꯂꯤ ꯀꯗꯣꯝꯗꯩꯅꯣ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯑꯃꯨꯛ ꯌꯥꯎꯔꯤꯁꯤꯅ ꯑꯃꯒꯤ ꯃꯩꯁꯥꯐꯥꯎ ꯀꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦꯕ ꯃꯥꯔꯇꯤꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯁꯤꯜꯚꯤꯌꯥ ꯍꯣꯏꯒꯤ ꯔꯨꯝ ꯃꯄꯥꯗ ꯂꯦꯞꯂꯒ ꯁꯦꯂꯤ ꯄꯤꯛꯇ꯭ꯔꯨ ꯍꯣ ꯄꯤꯛꯇ꯭ꯔꯨ ꯁꯤꯜꯚꯤꯌꯥ ꯀꯩꯅꯣ ꯁꯛꯊꯤꯕꯤ
ꯗꯥꯉꯥꯟꯕꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯤꯜꯚꯤꯌꯥ ꯊꯃꯣꯏꯗ ꯑꯋꯥꯕꯒꯤ ꯏꯐꯨꯠ ꯑꯃ ꯐꯥꯎꯔꯛꯏ. ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ, "ꯑꯦ, ꯗꯥꯉꯥꯟꯕ ꯅꯨꯄꯤ ꯆꯦꯜꯂꯕꯣ?" "ꯁꯦꯂꯤ." "ꯅꯠꯇꯦ, ꯍꯧꯖꯤꯛꯇ ꯂꯥꯛꯈꯤꯕꯅꯤ. ꯗꯥꯉꯥꯟꯕꯗꯒ ꯌꯥꯝ ꯀꯣꯟꯈꯤꯕꯅꯤ." ꯁꯤꯜꯚꯤꯌꯥ: "ꯗꯥꯉꯥꯟꯕꯗ ꯀꯣꯜꯂꯤꯕ?" "ꯀꯣꯜꯂꯤꯅꯦ, ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ." "ꯀꯩꯅꯣ ꯅꯪꯅ ꯃꯪꯉ ꯂꯩꯔꯤꯗꯨꯅ?" ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯗꯥꯉꯥꯟꯕꯅꯁꯨ ꯅꯨꯄꯤꯗꯨꯗ ꯀꯣꯟꯕ꯭ꯔꯣ?" ꯁꯦꯂꯤ: "ꯑꯦ." ꯁꯤꯜꯚꯤꯌꯥ: "ꯁꯨꯝ ꯍꯪꯕꯅꯤꯗ, ꯗꯥꯉꯥꯟꯕꯗꯤ ꯆꯝꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯣꯏ ꯃꯥꯟꯗꯕ." ꯁꯦꯂꯤꯅ: "ꯃꯇꯧ ꯃꯥꯟꯗꯕ ꯅꯨꯄꯥꯅꯅꯦ ꯈꯤꯠ ꯍꯦꯜꯂꯤ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯀꯣꯛ ꯆꯪꯁꯤꯜꯂꯒꯅꯦ ꯃꯁꯝꯗꯣ ꯐꯣꯏꯔꯨꯅꯤ." ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ. "ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ?" "ꯑꯩꯒꯤ ꯗꯥꯉꯥꯟꯕꯗ ꯃꯥꯅ ꯀꯣꯟꯗꯅꯒ ꯏꯔꯥꯡ ꯇꯧꯁꯤꯟꯕꯒꯤ. ꯏꯃꯨꯡꯗꯨꯗ ꯃꯕꯥꯅꯤ ꯈꯛꯇ ꯀꯔꯤꯅꯣꯕ ꯇꯧꯔꯝꯗꯣꯏꯁꯤꯕꯣ? ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ." ꯁꯤꯜꯚꯤꯌꯥꯁꯨ ꯈꯤꯇꯪ ꯄꯥꯈꯠꯂꯛꯏ. ꯁꯦꯂꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. "ꯅꯨꯄꯤꯗꯣ ꯌꯥꯝ ꯉꯝꯃꯦꯕ. ꯀꯣꯟꯕ ꯉꯝꯂꯕ ꯃꯥꯅꯗꯤ ꯑꯇꯩ ꯑꯇꯩꯁꯨꯅꯦ ꯂꯣꯏ ꯇꯧꯕ ꯉꯝꯒꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯉꯥꯟꯕꯒ ꯏꯃꯨꯡꯗꯒꯤ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯂꯛꯏ. ꯁꯤꯜꯚꯤꯌꯥ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯄ. "ꯁꯦꯂꯤ, ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯃꯁꯝ ꯑꯁꯤꯕꯨ ꯐꯣꯏꯔꯨꯔꯁꯤꯔꯅꯦ?" ꯁꯤꯜꯚꯤꯌꯥ ꯁꯦꯂꯤꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯦ, ꯃꯪꯂꯒ ꯁꯨꯝ ꯂꯩ. ꯉꯥꯟꯕ ꯗꯦꯕꯤꯀꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯝ ꯌꯦꯡꯂꯤ. ꯁꯦꯂꯤꯁꯨ ꯂꯣꯟꯕ ꯌꯥꯕ ꯂꯣꯜꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ. ꯁꯤꯜꯚꯤꯌꯥ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩ. ꯔꯦꯕꯤꯀꯥꯁꯨ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯃꯀꯣꯛꯇꯨ ꯇꯥꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯑꯒ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯁꯤꯜꯚꯤꯌꯥ ꯎꯕꯗ, "ꯀꯩꯅꯣ ꯆꯤꯟꯇꯥ ꯑꯃꯨꯛ ꯇꯧꯔꯝꯂꯤꯁꯤꯅ? ꯅꯌꯨꯝꯗ ꯆꯠꯅꯤꯡꯂꯤꯔꯣ ꯗꯥꯆꯧ ꯂꯨꯍꯣꯡꯕꯒꯤ?" ꯁꯤꯜꯚꯤꯌꯥ ꯅꯨꯡꯉꯥꯏꯇꯅ, "ꯗꯥꯉꯥꯟꯕ ꯍꯣꯏꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯦ." "ꯑꯦ, ꯀꯅꯥꯏ ꯅꯨꯄꯤ?" "ꯈꯪꯗꯦ." "ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯍꯦ. ꯃꯃꯥꯟꯅꯕꯤꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯅꯣ." "ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯒꯕꯨ ꯀꯣꯟꯒꯗ꯭ꯔꯣ?" "ꯑꯦ, ꯀꯅꯥ ꯍꯥꯏꯕ ꯑꯗꯨꯅ?" "ꯁꯦꯂꯤꯅ ꯎꯍꯧꯋꯦꯅ ꯍꯥꯏ. ꯀꯣꯟꯕ ꯉꯝꯂꯗꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯅꯤ ꯍꯥꯏ." "ꯑꯗꯨꯗꯤ ꯗꯥꯉꯥꯟꯕꯒꯤ ꯁꯥꯏ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ. ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅꯒ ꯂꯩꯔꯝꯃꯤꯗꯨꯅ ꯀꯔꯤꯒꯤꯅꯣ?" ꯁꯤꯜꯚꯤꯌꯥ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯔꯦꯕꯤꯀꯥꯅ, "ꯍꯥꯏꯁ, ꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯅꯤ. ꯖꯦꯂꯤꯌꯁ ꯑꯣꯏꯕꯒ ꯍꯧꯔꯦꯗꯣ." ꯁꯤꯜꯚꯤꯌꯥ: "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯖꯦꯂꯤꯌꯁ ꯑꯣꯏꯗꯣꯏꯕ?" "ꯈꯪꯖꯔꯦ ꯄꯦꯝꯃ." "ꯈꯪꯕꯤꯌꯨ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯥꯟꯕ ꯗꯦꯕꯤꯀꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯗꯦꯕꯤꯀꯥ: "ꯅꯣꯏ ꯍꯣꯁꯇꯦꯜꯗꯨꯗꯤ ꯌꯥꯝ ꯆꯥꯎꯏꯍꯦ. ꯔꯨꯝ ꯑꯃꯗ ꯃꯤ ꯀꯌꯥꯕꯨ ꯂꯩꯒꯦ?" ꯉꯥꯟꯕ: "ꯃꯤ ꯑꯅꯤ ꯑꯅꯤꯗꯅꯤ. ꯔꯨꯝ ꯑꯃꯗ ꯃꯌꯥꯝ ꯂꯩꯁꯤꯜꯂꯒ ꯂꯥꯡꯅꯕꯅꯤꯗ." "ꯍꯣꯏꯗ, ꯑꯗꯨꯅ ꯐꯩꯌꯦ." "ꯑꯗꯣ ꯅꯪꯗꯤ ꯊꯣꯛꯂꯛꯀꯅꯤ ꯀꯥꯏꯅꯒ ꯀꯩꯝ ꯈꯪꯍꯜꯂꯛꯇꯦꯅꯦ." "ꯍꯣ, ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯅꯦ." "ꯑꯩꯗꯤ ꯅꯪꯅ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦꯕꯨ." "ꯊꯋꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯈ꯭ꯔꯒ ꯍꯛꯆꯥꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯉꯝꯒꯅꯤ?" "ꯍꯛꯆꯥꯡ ꯂꯩꯇꯥꯍꯟꯗꯕ ꯊꯋꯥꯏꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯈꯪꯖꯕꯒ ꯌꯥꯔꯣꯏꯗ꯭ꯔꯣ?" ꯗꯦꯕꯤꯀꯥ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. "ꯍꯛꯆꯥꯡ ꯂꯩꯇꯥꯍꯟꯗꯕ ꯊꯋꯥꯏꯗꯤ ꯅꯪꯅꯦ ꯅꯪ." ꯉꯥꯟꯕꯅ, "ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯈꯪꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ? ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯗꯧ ꯂꯩ. ꯑꯝꯇ ꯍꯥꯏꯖꯔꯣꯏ." "ꯀꯩ ꯋꯥꯅꯣ? ꯍꯥꯏꯔꯛꯑꯣ." "ꯅꯪꯒꯤꯅ ꯈꯪꯍꯟꯅꯤꯡꯗꯕ, ꯑꯗꯨꯒ ꯑꯩꯒꯤꯅ ꯍꯥꯏꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯣꯏ." "ꯍꯦꯛꯇ ꯍꯥꯏꯕꯗꯣ ꯏꯀꯥꯏꯕꯒꯤ ꯇꯧꯕꯅꯦ. ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯦꯕ. ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ." "ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯣꯟꯅ ꯍꯥꯏꯒꯦ." ꯉꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯁꯨꯃꯥꯡ ꯃꯇꯥꯏꯗ ꯂꯩ ꯊꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯔꯤ. ꯁꯤꯜꯚꯤꯌꯥꯁꯨ ꯇꯥꯟ ꯆꯥꯟꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯃꯩ ꯌꯥꯝꯅ ꯉꯥꯟꯕꯅ ꯂꯣꯏꯅ ꯁꯦꯡꯅ ꯎꯔꯝꯃꯤ. ꯉꯥꯟꯕꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯁꯤꯜꯚꯤꯌꯥ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯣꯛꯅꯔꯛꯏ. ꯉꯥꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. "ꯑꯉꯥꯡ, ꯁ꯭ꯀꯨꯜ ꯆꯠꯂꯗꯣꯏꯔꯣ?" ꯁꯤꯜꯚꯤꯌꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯒꯝ ꯒꯝ ꯆꯠꯈꯤ.
ꯉꯥꯟꯕꯁꯨ ꯀꯧꯗꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯒꯦꯠꯇ ꯕꯣꯏꯅꯥꯎ ꯍꯣꯏ ꯂꯩꯕꯗꯨ ꯎꯕꯗ ꯁꯤꯜꯕꯤꯌꯥ ꯅꯣꯛꯁꯤꯟꯅꯔꯒ "ꯑꯣꯏ, ꯆꯥꯛ ꯆꯥꯔꯕꯣ?" ꯁꯤꯜꯕꯤꯌꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯕꯣꯏꯅꯥꯎꯗꯤ ꯏꯉꯛ ꯉꯛꯅ ꯀꯅꯥꯗꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ "ꯁꯤꯜꯕꯤꯌꯥ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ." ꯕꯣꯏꯅꯥꯎ: "ꯑꯩꯉꯣꯟꯗ? ꯑꯣ, ꯍꯣꯏ, ꯆꯥꯔꯛꯑꯦ꯫ ꯅꯪꯗꯤ?" "ꯑꯩꯁꯨ ꯆꯥꯔꯛꯑꯦ." ꯉꯥꯟꯕ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯧꯕꯒ ꯈꯨꯝꯗꯦꯅꯦ꯫ ꯅꯠꯀ ꯅꯥꯟꯊꯣꯛꯂꯖꯥꯠꯂꯣ? ꯃꯁꯤ ꯅꯠ ꯑꯃꯨꯛ ꯅꯥꯟꯊꯣꯛꯂꯤꯁꯦ ꯆꯦꯠꯅ ꯂꯩꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯦ, ꯑꯁꯤꯕꯨ ꯅꯍꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯠꯇ꯭ꯔꯅꯦ? ꯅꯍꯥꯟꯅ ꯈꯠꯅꯔꯝꯃꯤ, ꯉꯁꯤꯅ ꯅꯣꯛꯇꯅꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ꯫ ꯔꯦꯕꯤꯀꯥ: "ꯗꯥꯉꯥꯟꯕ." ꯍꯥ? ꯍꯥꯎ? ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ: "ꯑꯃꯁꯤ ꯉꯔꯥꯡꯗꯒꯤꯅꯦ, ꯅꯠ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯦ, ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ." ꯉꯥꯟꯕ: "ꯍꯣꯏ ꯍꯣꯏ." ꯃꯇꯝ ꯈꯔꯗꯤ ꯁꯤꯜꯕꯤꯌꯥ ꯉꯥꯟꯕꯅ ꯀꯧꯔꯕꯁꯨ ꯈꯨꯝꯗꯦ, ꯃꯥꯒꯤ ꯊꯣꯛꯄꯤ ꯑꯃ ꯁꯨꯝ ꯇꯧꯔꯒ ꯂꯩ꯫ ꯉꯥꯟꯕꯗꯤ ꯁꯤꯜꯕꯤꯌꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯕ ꯂꯦꯞꯇꯦ꯫ ꯗꯦꯕꯤꯀꯥꯁꯨ ꯉꯥꯟꯕꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ, ꯃꯌꯨꯝꯗꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯉꯥꯟꯕ ꯍꯣꯏꯗ ꯂꯥꯛꯏ꯫ "ꯑꯪꯀꯜ, ꯉꯥꯟꯕꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" ꯁꯦꯀ꯭ꯌꯨꯔꯤꯇꯤ: "ꯏꯕꯦꯝꯃ, ꯀꯅꯥ?" "ꯑꯦ, ꯑꯩꯁꯦ ꯉꯥꯟꯕꯒꯤ ꯀꯩꯅꯣꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯣ ꯍꯣꯜꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ: "ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯌꯥꯏ ꯌꯥꯏ, ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯏꯀꯥꯏꯗꯅꯕ ꯍꯧꯖꯤꯛꯇꯒꯤ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯏ." "ꯍꯣꯏ ꯑꯪꯀꯜ." ꯗꯦꯕꯤꯀꯥ ꯍꯔꯥꯎꯅ ꯆꯪꯂꯛꯏ, ꯔꯥꯅꯤꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ "ꯍꯩꯃꯥ, ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯏꯕꯔꯣ? ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ." "ꯃꯃꯥ, ꯉꯥꯟꯕ ꯂꯩꯈꯤꯕ꯭ꯔꯣ?" "ꯂꯩꯌꯦ ꯂꯩꯌꯦ, ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ, ꯆꯪꯉꯨ ꯆꯪꯉꯨ." ꯗꯦꯕꯤꯀꯥ ꯉꯥꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯉꯥꯟꯕ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯗꯦꯕꯤꯀꯥ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯉꯥꯟꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯉꯥꯟꯕ ꯈꯪꯅ ꯍꯧꯒꯠꯂꯛꯏ, ꯗꯦꯕꯤꯀꯥ ꯑꯣꯏꯔꯝꯕꯗꯨꯗ꯫ "ꯑꯦ, ꯀꯗꯣꯝꯗꯒꯤꯅꯣ? ꯅꯪꯅ ꯅꯨꯄꯥꯒꯤ ꯀꯥꯁꯤꯗꯒ ꯍꯦꯛꯇ ꯆꯪꯂꯛꯏꯅꯦ." "ꯅꯨꯄꯥꯒꯤ ꯀꯥꯗ ꯅꯨꯄꯤ ꯆꯪꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯂꯩꯕ꯭ꯔꯣ?" "ꯌꯥꯗꯦ." "ꯅꯣꯏ ꯃꯃꯥꯗꯤ ꯆꯪꯉꯛꯇꯕ꯭ꯔꯣ ꯍꯥꯏꯁꯦ?" "ꯃꯃꯥꯅ ꯃꯃꯥꯅꯤꯗꯅ." ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯅꯤꯁꯨ ꯆꯥ ꯄꯨꯔꯒ ꯆꯪꯂꯛꯏ꯫ "ꯕꯦꯝꯃ, ꯆꯥ ꯊꯛꯁꯤꯁꯦ." ꯗꯦꯕꯤꯀꯥ ꯆꯥꯗꯨ ꯂꯧꯔꯒ ꯈꯤꯇꯪ ꯊꯛꯏ꯫ ꯔꯥꯅꯤ ꯗꯦꯕꯤꯀꯥꯗ ꯌꯦꯡꯂꯒ: "ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯅꯪꯒꯨꯝꯕꯤ ꯑꯃ ꯏꯃꯧ ꯑꯣꯏꯅꯒ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ." ꯗꯦꯕꯤꯀꯥꯗꯤ ꯃꯃꯧꯒ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯟꯕ: "ꯃꯃꯥ, ꯀꯅꯥꯒꯤꯅꯣ ꯅꯃꯧ ꯑꯣꯏꯗꯣꯏꯗꯨꯕꯣ?" ꯔꯥꯅꯤꯅ: "ꯑꯩꯕꯨ ꯏꯆꯥ ꯅꯨꯄꯥ ꯀꯌꯥ ꯁꯨꯒꯦꯅꯦ, ꯅꯪꯒꯤ ꯅꯠꯇ꯭ꯔꯕꯗꯤ?" ꯉꯥꯟꯕ ꯗꯦꯕꯤꯀꯥꯗ ꯌꯦꯡꯂꯒ: "ꯏꯁ, ꯃꯥꯒꯨꯝꯕꯤ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯨꯛ ꯁꯥꯔꯒ ꯂꯩꯖꯔꯒꯦ." ꯔꯥꯅꯤ: "ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ." ꯗꯦꯕꯤꯀꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ: "ꯕꯦꯝꯃ, ꯅꯪ ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ, ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯃꯥꯗꯤ." "ꯍꯣꯏ ꯃꯃꯥ." ꯔꯥꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈꯤ꯫ ꯉꯥꯟꯕ: "ꯀꯩ ꯂꯩꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕꯣ?" "ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ, ꯁꯨꯝ ꯍꯪꯕꯅꯤ." "ꯅꯪꯗꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯅꯤꯡꯗꯦ, ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯂꯥꯛꯏꯅꯤ." "ꯑꯩꯗꯣ ꯍꯧꯖꯤꯛ ꯁꯪꯗ꯭ꯔꯤꯕꯒꯤꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯑꯗꯕꯅꯤ." "ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯁꯪꯗ꯭ꯔꯤꯕ?" "ꯊꯕꯛ ꯍꯥꯏꯕꯨ ꯑꯔꯨꯕꯅꯤ, ꯌꯥꯝ ꯆꯤꯟꯈ꯭ꯔꯕ." "ꯑꯗꯨ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯕ?" "ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ, ꯌꯥꯝꯅ ꯂꯨꯕ, ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯕꯗꯤ, ꯅꯣꯡꯃꯒ ꯅꯠꯇꯦꯅꯦ, ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯎꯍꯧꯗ꯭ꯔꯕꯗꯤ ꯂꯩ ꯉꯝꯗꯕ ꯊꯕꯛꯇꯨꯅꯤ, ꯌꯥꯝꯅ ꯆꯤꯜꯂꯤ, ꯂꯥꯛꯎꯒ ꯍꯥꯏꯔꯛꯈꯤꯅꯨꯀꯣ." ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯒ ꯗꯦꯕꯤꯀꯥ ꯆꯠꯅꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯗꯦꯕꯤꯀꯥ ꯊꯤꯟꯗꯣꯛꯂꯝꯂꯒ ꯆꯪꯂꯛꯄꯗ ꯔꯦꯕꯤꯀꯥꯒ ꯁꯤꯜꯕꯤꯌꯥꯒꯁꯨ ꯊꯣꯛꯂꯛꯏ꯫ ꯉꯥꯟꯕ ꯁꯤꯜꯕꯤꯌꯥ ꯎꯕꯗ ꯅꯣꯛꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯁꯤꯜꯕꯤꯌꯥꯗꯤ ꯑꯗꯨꯝ ꯁꯨꯒꯠꯂꯒ ꯂꯩ, ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯉꯥꯟꯕ: "ꯅꯕꯥꯅꯤꯅ ꯀꯗꯥꯏꯗ?" ꯁꯤꯜꯕꯤꯌꯥꯗꯤ ꯄꯩꯊꯣꯛꯂꯒ ꯂꯩ꯫ ꯔꯦꯕꯤꯀꯥꯅ: "ꯗꯥꯉꯥꯟꯕ, ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ."
ꯑꯩ ꯂꯩꯕꯤꯔꯛꯑꯒꯦ, ꯆꯪꯉꯣ, ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯁꯤꯜꯚꯤꯌꯥ ꯈꯔꯒ ꯆꯥꯛꯇꯅ ꯂꯩꯕꯒ ꯑꯆꯥꯄꯣꯠꯀ ꯂꯩꯕꯤꯒꯦ ꯊꯣꯛꯀꯅꯨꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯆꯥꯛꯄ ꯄꯨꯟꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ, ꯅꯪꯅ ꯂꯩꯕ ꯑꯆꯥꯄꯣꯠꯇꯣ ꯆꯥꯕꯤꯗꯧ ꯃꯤ ꯃꯥꯟꯕ꯭ꯔꯣ? ꯉꯥꯟꯕꯅ ꯑꯃꯨꯛ, ꯑꯩꯅ ꯂꯩꯕ ꯆꯥꯗ꯭ꯔꯗꯤ ꯀꯅꯥꯅ ꯂꯩꯕ ꯆꯥꯗꯣꯏꯕ? ꯑꯩꯈꯣꯏꯁꯨꯅꯦ ꯈꯣꯡ ꯄꯥꯜꯂꯦ, ꯏꯁꯥꯅ ꯆꯠꯂꯒ ꯂꯩꯔꯨꯅꯤ꯫ ꯑꯗꯨꯗꯤ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ? ꯏꯊꯧ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯁꯦ? ꯆꯪꯉꯣꯗꯤ ꯆꯪꯉꯣ꯫ ꯔꯦꯕꯤꯀꯥ, ꯉꯥꯟꯕ ꯀꯨꯏꯔꯣꯏꯌꯦ꯫ ꯉꯥꯟꯕ ꯈꯤꯇꯪ ꯀꯜꯂꯞꯅ, ꯑꯩꯅ ꯍꯥꯏꯁꯦ ꯃꯩꯇꯩꯂꯣꯟꯅꯦ꯫ ꯔꯦꯕꯤꯀꯥ ꯁꯤꯜꯚꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯂꯥꯛꯑꯣ ꯆꯪꯂꯁꯦ, ꯉꯥꯟꯕꯅ ꯂꯩꯕꯤꯔꯒꯦ ꯍꯥꯏꯁꯤꯅꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ, ꯅꯪ ꯆꯪꯒꯦꯁꯨ ꯆꯪꯈ꯭ꯔꯣ, ꯑꯩꯗꯤ ꯃꯄꯥꯟꯗ ꯊꯣꯛꯎꯗꯣꯏꯅꯤ꯫ ꯉꯥꯟꯕꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯣꯛꯅꯤꯡꯂꯤꯁꯦ? ꯀꯅꯥ ꯎꯅꯗꯧ ꯂꯩꯒꯦ? ꯁꯤꯜꯚꯤꯌꯥ, ꯅꯪꯅ ꯅꯨꯄꯤꯗ ꯀꯣꯟꯅꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯕ꯭ꯔꯣ?